Meitei sing ST list Hanjinaba Mahesuna Union Tribal Affairs Minister Takshinkri. Meitei sing Baumuhana Sidul Trapki status Hanjinanaba Maheso Tanauzam Union Tribal Affairs Minister Zol Oramga Unaduna Takshinkri Hari. New Delhi 3 Sabdazar Rotaleva Union Minister Sig Office Ngasayuk RPIA National Secretary Su Oriba CWC member Maheso Tanauzam Nasatan Unaki Baduda Meitei Singbu Sidul Trapki list Salana Matic Sava document Sing Yauna memorandum Amaspisinki Maheso Tanauzam Union Minister Ship Unaraba Matung Pamishing the Puntokivada Manipurgi Yelhomi Oriba Meitei Furupasi Mayhaw roll the Yona tribe Amo Oina Sakanguna Laki document Kayala Rabasu Indian Constitution Shamlakumatamda Sidul tribe status Oina Yorakidi Maramaduna Meitei Sing Bohana Gumna Sidul Trap lista Hanjin Hanbi Ohana Taknaduna Lakuni Meitei Sing Bu is the lista Sanna Bahiduna Manipur Gilang to Sukyar Hana Takshin Krabamatung President Rule Gimatansu Manipur Governor Masama Unaduna Matik Sava documents in Pishan Balakrit Manipur Governor Pishan Kiba Memorandum Matuma Union Minister Shiga Unaduna Pishan Kibani Memorandum Pishan Kibaku Manipur Hausi President Rules at Naboivana Center Gi Kuta Lighting at Meitei Sing a schedule trapki list Amuhana Hanjin Hanbi Ohana Takshinki Madura Union Minister Gimakadi Suma and Angambata Honagani having it has a piki Technology Sakolakpagi Matu in a human trafficking crime Mong Hongatuna here no Lusilaki Human trafficking a si Mamangagi Matamdegi Adumak Ledam lava crime Makalamani Adubu technology Sakolakpagi Matu in a human trafficking crime Siki Mong Moto Honglaki Bagaloina here no Luba Henjelakli Hina Social Welfare Secretary Robert Ketrimim IS na Fondokri Social Welfare Department Amasum Sakti Southern Guide Manipur Anina Kusam Naduranga Hotel Impal Sangai Hall Pangtokiba Observation Hall Pangtokiba Observation of World Day Against Trafficking in Person 2025 Kitharamda Social Welfare Secretary is no Wapamasi Pongdokibani. Human trafficking is organized crime and the exploitation habit in the Pangtokiba Thoramadu the Magna Makatana Haikibada crime Amada Shortana Ladiva Imung Manungi Nupi Masa Sing as victim Mahali. Asuguma crime singers to organize Fazana Toraga Satrapa crime Makalamas Ueraki. Kanaguma Kang Sana sing the Mapalam the Tabak Pigani, Asawa companies in the Tabak Pidun, Asawa Sanman Pigani Haiduna, Tazava Piraganga City Awapam the Tavakia Masulagi. Asuguma Kudung Tibakiasi, Kangminana Vigidamag, Mapam Kudimakta, awareness program Pangukpa, Matoptai. Victim Oiribising Gidamag Langan a packet to victim support services scheme Kiama Sulagi. Pataba crime Tauribising the King Aktunaba, Social Welfare Department, Police Department, Sum Hiramashi, the Tabak Tauribising Puna, Kusam Naduna Tabak Matok Dahanasu Pongdoki. Nasiki Tauramashi, the Manipur Commission for Protection of Child Right Key Chairperson, Kaisam Pradeep Kumar, Manipur State Commission for Women's Key Chairperson, Tening Pump Monsang, ASP CID Crime Branch Dr. Rashini Yenkom Amasum Atay Masuk Naiba Miyaka Sarugaki. Bihari voter list revision asina Manipur as ahong pura kadawri voter verification tawbada Aadhaar ID card amasum ration card compulsory oigadawri lakadori November thara pangthungna ba thorang toriba Bihar ki election asiga mari lainana pangthokiba voter list revision na Bangladesh Myanmar amasum Nepal gi illegal immigrant kay yawi habi asauba wathok oiriba sigi matangda Supreme Court sathariba hearing asina status ki voter list illegal immigrants sing khandokpada asauba kanaba mapirabi hai Manipur ki chief election office gi phangwa paw gi source matungina di status su voter list illegal immigrants sing yawbra haibadu ningtina check tawraba special intensive revision hauri Manipur ki oina su tara homdoi sube assembly mikalasi lakadori bisahi english ngani kunga tereta pangthokadabani Bihar yauna leba asigi state khudimakta electoral roll da foreign illegal immigrants sing yawbra haibadu check tawnaba election commission of India gi makedigi state amagi mathangda ama voter verification exercise tawnaba khanari Bihar ki voter list revision wato asigi matangda Supreme Court sathari bi hearing asigi matungda election commission of India gi makedigi voter re-verification exercise asi pangthoknaba warep ama lorak puya heri
Bihar ki electoral roll illegal immigrant kaya yaure haibigi wathuk lakpadagi nauna sathariba revision asi document suna puthokpa ngamdabadagi state adura lairiba minority singi oina nauna voter list anba ngamdre haibigi wathuk kaya amasu hauju laitabana Election Commission of India ki maikayadagi hairibana nauna voter registration tawba natragana re-verification tawbada Aadhaar Election Commission piriba voter ID card amasum ration card singasi compulsory oigadabane hairi state asidasu voter list revision the Election Commission of India ki maikayadagi nauna thamlakhiba condition asi sabsana thalakpa yari Chief Minister N Biren resign tawkhibadagi president rule mayoknariba state asigi oinadi voter list verification natragana re-verification ki thaba asi mathang sahi English nganiga kunga taruki January amada oigadawri yumthong sangduna re-verification ki thabuk sathakadawri Election Commission ki maikayadagi su Manipur ki oina special intensive revision asigi dama formal oina notice ama thoklabi hai masigi matungna yumthong sangduna verification ki thaba asi sathakadabani Kangluk ki irang mayungnari state asida illegal immigrants khandoknaba NRC satnagadabani haba miyamgi asawa demand ma leibana voter list revision exercise tay neba kaya ama tholakpe hai House Bihar ki watho asiga mari lena Supreme Court Election Commission of India ki authorities ki maikayadagi voter identity amasung citizenship asi khandoknabagi matangna sab saba ma thamgadabani habigi matangna yamna kana debate chatharibani Manipur gi oinadi illegal immigrant kaya ama voter list yaure habigi wapum lairibani hairibi illegal immigrants sing adu voter list gi laukthokpagi mathau tari Bihar da housing nauna pangthoklibe election revision asida ECI gi maikayadagi voter list Myanmar Bangladesh amasung Nepal dagi illegal immigrant kaya yaurambadu khandokpa laikhre haina phongdokpa laikhre Panbayabadi electoral roll revision asigi mangoina tuan district taruk amasum assembly constituency ani gi political party singa roidana Manipur ki election office na meeting pangtokre election office ki maikayadagi revision process asida stakeholders sing sungsoi soidana yauna bigi damakta none urkhul kamjong kangpokpi thawal amasum kaksing hianglam amadi sugonu segment gi recognized political parties singa interaction adu pangtokibani maru oina interaction asi polling station registration booth level hazen khanba voter verification document amasum local gi oina khudong sar kaya lairiba sigi matangdani hari Meitei amasum Kuki wathoki sairakta Naga Kuki gi lal gi meiwairakpa Manipur nauna sanglakhiba mioi singamadi yelhomi nataba mioi kanglup singna makoina laisiliba mafam adugi khulgi maming thonmada makhoi londa maming thonjinbegi thabak singsa thabadagi lamdam asugi saktam maring marang mathonabegi maram ohele mirol da khul laikai amadi lambi singbegi maming thonjinbegi thabak tanatana senglaba laifamlan khubam sing phawba mirol da ming thonjinbegi wathok lairi sei lising manga henbegi puari lairiba kanglaipak Manipur gi puari nat ki satnabi lol maye amasum latmi lon da miram gi satnabi maming thonjin khibagi wathok lairingai gi serakta sen Kuki Zo gi miyoi sing chuchampur gi kangpokpi phawgi singthakta horalona da German amasum Tiger Road haina maming thonduna lambi semjilakibagi wathok lairi lambi asi siamada lainga ki sanction amadi forest clearance yauduna sanglaba lambi asi semjinbagi mayokta lainga ki maikaydi gi athingba piba laitri Sen Kuki Zo gi phawna lambi oina Naga gi lam yauna samlakhiba si yare hena Naga sina chuchampur kangpokpi ta lambi thingbagi khongjang sa tharakhiba numit 10 ni henjilakri roina sakhangdaba singna lambi asi siambagi foundation stone thugai khiba amadi chuchampur gi kangpokpi phawgi lambi sida lambi sing Naga CSO sina Kuki chatok sin tawba thingjin khibadagi Sen Kuki Zo gi mioi sing kham thengna awaba mayona ba hore Kuki singna Meitei gi mathakta hawkiba sahi English singaniga kungo humdoi landara khibagi waroisin laitringaida Naga foothills German Tiger Road semjilakpa Naga sing area da Kuki singna kunda sinduna makogi lolda khuloming thonjinbaga iroinana singnabigi thabak sing leptana satharakibadagi Naga amasu Kuki kanglup anigi marakta muknaba thulakriba sina maram oiraga nakalani gi marakta khut thoknanakpa thoklabadi state asida lal amagi waroisin laitringaida anoba lal ama tholaklabadi loikham naidaba lanbung oirakpa yabigi sauna singnaba lairi laiba asigi wangmadagi logi wangmada ngangkhai lansinduna sangchilakhiba mioi kangluk singi maraktagi Sen Kuki Zo narco terrorist na tumina laibigi mohot makhoi yoiba tongan ba laibak jalengam semnaba laibak ki matakta war crime chathaduna tamthiba mihat phawba chathari makhoina laiba asigi north east state singna soina khunda laita sinduna
colonialismꯒꯤ lalong chathaduna makhogi tokhaiba lenga natragana leiba ama siamnaba lisang sina hotnarakibagi manungda manipurda landarakhiba asina khwaidigi sangba mani tamthiba laloiri makoina manipurgi puwari nat amadi lanmilona singba semdoktuna makoibu lamdam asigi yellowi oina unana bohona basu electric leiba ki mathata landaduna yellowi Meitei amasung Naga singda nongmai sindon on sinduna singnabagi thabak singi manungsana Naga Pudel area German Tiger Road maming thonba lami semagi mayok Naga singna blockade sa tharakpadagi Kuki singi mahuksagi punsita sound awaba sa king mayok narakibadagi wathok asigi waroisin purakna bohona biyu haina Kuki People's Alliance KPA gi maikaidagi Kuki MLA tarara wakatuna waroisin pobirangna ba haijarabasu makhoi aran khongthang sing handokpagi wapum leitabana thogleba wathok asigi waroisin matau kramna purakadagi haibisini masagi yumpham leitaba mioi kanglup singna migi inkol yumpham thona bo hona batara badi madu lan gi paujel sian mani haiba kangla pau editorial member thamjari thamna pokpi high canal gi mathakta leiba Meitei gi laupari kullom koki singna khudum sansinduna lau ubagi thabak sa takhri Manipur thokliba sahi ani helaglaba irang asina maram oiduna moirang assembly constituency gi nifuga mapan khoiren tak thamna pokpi gi manungsana leiriba lokol sing Bisnupur DC na field da kumduna yengsin madagi handak lomi singna masa masa gi labuk ta kumduna law ningthina subangamle adubo high canal gi mathata leiba Meitei gi laupari kullom di koki singna khudum chansinduna law ubagi thabak sa takri hari hiramasi gi matang na ngang khalawai gram panchayat ki upapradhan gi thawpuriba moirang them Mutona DC Bisnupur ayi basirol piduna koki singna khudum chanduna law usinkraba laupam singasi Meitei singna sangduna law uba yanaba thabak pekhatpinaba ayi basirol piduna khankhri hari Upapradhan Mutona Pausi Sigwari Sanaba matamna phongdorakibadi Iran sina maram oiduna nifuga mapan khoirentak thamna pokpigi lawphum ayamba lawmisingna sangma ngamdaduna leirami adubo handak DC Bisnupurna order ama thoktuna field kumduna hakthingna yingsinbibagi thabak pekhatpadagi handak lawmisingna aki akhang letina law uba ngamlibas yamna thaganingai neki Maana hai Bisnupur DC na mari lenab official haibadi SDO amadi SDC na singwaga loinana field kumduna yengsin kraba matungda high canal gi mathaki fit chahum lom phawbada leiriba local sing sangduna law uba yagane haina lawmi singna khanki masigi matungina lawmi singna high canal mathakta meter chamag yangkhai kakhalaga leiba lawpham singasi law unabagi thabak mai pakna satakhi adubo high canal gi mathak meter chamag yangkhai ki kakhalaga leiba local sing adudi kokisna khudum sansinna law ubagi thabak satakhi badagi Meitei lawpu singna law uba ngamdabani hari hiramasi matangna hauju phawba DC gi mekai gi kariguma thaba mata lokhatana leiri aduna hariba law pari kullomasi kokisingna mapung phana law panbagi thabak satakri hariba lawphum asida Meitei lawpu singna sangduna law uba yahanbiu haina thamna pokpi youth workers club TYWC gi president oine thawpuriba moirang them deban singana su Bisnupur DC office ta satuna DC unaduna haijakiba laikre masigi matungda Bisnupur gi SDO amadi SDC na singbo official sing lautuna yengsinbadagi hariba law pari kullom adu kokisina khudum chanduna law ubigi thabak sathare haibasu tasengna khangmangamle hari upapradhan mutona pungtokibada haujik lawmi singi thamoi kaiba haibadu ori masagi lawphomda lawmi singna changmangamdaba haibasi makogi puksa thadat pigur sapmanari hiramasi matana mari leinaba police station na lawmi singna report tawduna FIR lokat pinaba thabak paikhatnabasu honnaragani loinana mari leinaba official singna survey tawba matamda law pari kunasi khudum chansingkre haiba khanglaba phawbada hauju phawda lokat phomtokpa ain geba thaba amata lokatna lairibasi pendi loinana kogi singna khudum chansingkraba mafam singa sigi asengba mapusingda laingaki maikaidigi pifam thokpa compassion gi sanfam adusu pibi gadabani haiba wafam su mangna phongdokhi Mahairoi singi mayokta laiba MB College ki principal numit humni gi manungda sindoktrabde akan bakongjang sangsingani student union college ki sakot thorang amadi mahairoi singi yaifanaba thabak paikhatnaba hairubada yaraktaba mahairoi singi mayokta laiba MB College ki principal numit humni gi manungda sindokadabani madu natrabadi MB College ki student union na akan bakongjang sangsilagani haina college asigi student union na phongdokri ngasi palace compound laiba MB College student union na pangthokiba pawgi mipamamda union asigi general secretary MD Saz Khan phongdokhibada man hai student union gi kusamnaduna college asigi sakot thorangi thabak thoram sing tawna ba kyara khana haijarubada ayaba pirakti mairoi singi debate dance competition singba kayama sinnana ba hairubada ayaba piraktaba khaktanatana khangsinadana ngasi phaw laithokri union
ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗꯗꯤ ꯀꯔꯤ ꯊꯧꯑꯣꯡ ꯆꯠꯊꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤ ꯄꯥꯏꯕ ꯄꯣꯛꯏ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯏꯔꯦꯛꯇꯔ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯤꯗ꯭ꯔꯕ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤ ꯁꯤꯟꯗꯣꯛꯅꯕ ꯑꯏꯕ ꯆꯤꯔꯣꯜ ꯄꯤꯁꯤꯟꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯂꯦꯖꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯅꯈꯣꯏꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯕ ꯇꯥꯏꯌꯣꯟꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯣꯂꯦꯖꯀꯤ ꯂꯩꯔꯤꯕ ꯆꯍꯤꯒꯤ ꯐꯟꯁꯤꯡ ꯑꯁꯤꯁꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕꯤꯅꯕ ꯍꯥꯏꯖꯔꯨꯕꯗꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯉꯁꯤ ꯐꯥꯎꯕ ꯈꯪꯍꯟꯗꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯁꯤꯟꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯁꯤꯟꯗꯣꯛꯇ꯭ꯔꯕꯗꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯦ ꯑꯗꯨꯒ ꯇꯦꯟꯗꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ